ꯌꯥꯏꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯄꯥꯛ ꯂꯥꯏ ꯂꯩꯄꯥꯛ ꯍꯥꯏꯗꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩ ꯅꯝꯊꯛ ꯁꯔꯣꯟꯄꯨꯡ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯝ ꯇꯨꯒꯤ ꯃꯃꯤꯡ ꯊꯣꯛꯂꯛꯄꯒꯤ ꯃꯊꯪ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯄꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯀꯨꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯀꯣꯂꯣꯏꯃꯤꯂꯦꯟꯅ ꯊꯥꯡꯁꯤꯡ ꯍꯥꯏꯔꯤꯕ ꯊꯥꯡꯁꯤꯡ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯉꯔꯥꯡꯗ ꯊꯣꯛꯂꯛꯄ ꯃꯃꯤꯡ ꯅꯠꯇꯦ, ꯃꯁꯤ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤꯅ ꯊꯣꯟꯕ ꯃꯃꯤꯡ ꯅꯠꯇꯦ, ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯊꯣꯟꯕ ꯌꯥꯕ ꯃꯃꯤꯡ ꯅꯠꯇꯦ, ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯊꯣꯟꯕ ꯃꯃꯤꯡ ꯅꯠꯇꯦ꯫ ꯊꯥꯡꯁꯤꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯊꯣꯜꯂꯝꯕ ꯃꯃꯤꯡ ꯅꯠꯇꯦ, ꯊꯣꯟꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯊꯣꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯒꯤ ꯀꯣꯂꯣꯏꯃꯤꯂꯦꯟ ꯊꯥꯡꯁꯤꯡ ꯃꯁꯤ ꯀꯃꯥꯏ ꯇꯧꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤ ꯀꯔꯝꯕ ꯂꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯡ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯊꯣꯜꯂꯝꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯅꯍꯥꯟꯅꯣꯡ ꯑꯩꯈꯣꯏꯒꯤ ꯍꯪꯀꯣꯜꯂꯣꯟ ꯃꯔꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯌꯦꯡꯀꯣꯜ ꯂꯣꯏꯔꯛꯄ ꯍꯩꯆꯛ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯨ ꯃꯍꯥꯛ ꯑꯁꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯁꯦꯝꯃꯒ ꯀꯣꯔꯧ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯍꯜꯂꯒ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯗꯅ ꯃꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯁꯤ ꯁꯦꯝ ꯁꯥꯗꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯁꯦꯝꯃ ꯁꯥꯔꯦꯔꯒ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯇꯂꯪ ꯏꯄꯨꯡ ꯂꯣꯏꯅꯕ ꯑꯄꯣꯛꯄ ꯏꯕꯨꯡ ꯃꯍꯥꯛ ꯑꯁꯤꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯊꯪ ꯊꯣꯛꯂꯛꯈꯤꯕ ꯑꯩ ꯋꯥꯔꯤꯁꯤ ꯁꯝꯖꯤꯟꯖꯒꯦ꯫ ꯁꯤꯗ ꯃꯊꯪ ꯊꯣꯛꯂꯛꯈꯤꯕ ꯃꯁꯤꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯦꯞꯄ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥ ꯋꯥꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄ ꯌꯥꯗꯦꯕ ꯃꯥꯂꯦꯝ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏ ꯇꯧꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯀꯝꯗꯧꯅ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥ-ꯆꯨꯆꯤꯡ ꯖꯨꯋꯥ ꯍꯥꯏꯗꯅ ꯊꯋꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯔꯖꯤꯡ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯃꯁꯤ ꯄꯨꯊꯣꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯋꯥꯔꯤꯅꯤ ꯁꯤꯅ ꯁꯤꯗ ꯊꯥꯡꯁꯤꯡ ꯀꯧꯔꯤꯕ ꯃꯁꯤ ꯊꯥꯡꯁꯤꯡ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯑꯃꯅꯤ꯫ ꯃꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯄꯨꯊꯣꯛꯄ ꯂꯥꯏ ꯅꯠꯇꯦ, ꯃꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯑꯣꯏꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯄꯨ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯊꯥꯡꯁꯤꯡ ꯍꯥꯏꯅ ꯀꯣꯂꯣꯏꯃꯤꯂꯦꯟꯁꯨ ꯇꯝꯃꯤ꯫ ꯁꯤꯗ ꯍꯥꯏꯔꯤꯕ ꯊꯥꯡꯁꯤꯡ ꯀꯧꯕꯗꯤ ꯆꯤꯡꯒꯤ ꯃꯃꯤꯡꯅꯤ꯫ ꯆꯤꯡ ꯍꯥꯏꯕꯗꯤ ꯑꯋꯥꯡꯕ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯊꯥꯡꯁꯤꯡ ꯐꯨꯀꯠ ꯆꯤꯡꯈꯠꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯅꯆꯤꯡꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯍꯦꯛ ꯃꯥꯂꯦꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯗꯨꯒꯨꯝꯂꯕ ꯄꯨꯊꯣꯔꯛꯄ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯊꯥꯡꯁꯤꯡ ꯀꯣꯏꯔ ꯂꯥꯏ ꯁꯤꯗꯕ ꯍꯥꯏꯗꯅ ꯈꯪꯅꯩꯑꯕ ꯃꯍꯥꯛꯁꯦ ꯃꯁꯤꯅꯤꯀꯣ꯫ ꯃꯥꯏ ꯃꯃꯤꯡꯁꯤ ꯈꯪꯂꯦꯟꯆꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯅ ꯃꯊꯪ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗ ꯍꯧꯖꯤꯛ ꯃꯁꯤ ꯍꯩꯆꯛꯇ ꯑꯩꯈꯣꯏꯒꯤ ꯍꯩꯅ ꯏꯄꯥꯅꯤ, ꯍꯥꯅ ꯏꯃꯥꯅꯤ꯫ ꯁꯤꯗ ꯂꯨꯃꯥꯡ ꯁꯝꯄꯨꯜ ꯄꯨꯜꯂꯒ ꯄꯟꯊꯧ ꯍꯥꯏꯅ ꯀꯧꯕꯗ ꯍꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝꯕ, ꯂꯨꯇꯨꯡ ꯁꯝꯄꯨꯜ ꯄꯨꯜꯂꯒ ꯄꯂꯦꯝ ꯍꯥꯏꯅ ꯀꯧꯕꯗ ꯍꯥ ꯍꯥꯏꯅ ꯄꯥꯎꯈꯨꯝꯕꯤ꯫ ꯄꯟꯊꯧ ꯄꯂꯦꯝ ꯑꯅꯤꯃꯛ ꯑꯃꯠꯇꯕꯨ ꯑꯣꯏꯅ ꯉꯝꯕ
ꯑꯗꯨꯒꯨꯝꯕ ꯂꯥꯅꯤꯡꯊꯧ ꯂꯥꯅꯤꯡꯊꯧꯒꯤ ꯁꯩꯍꯧꯔꯤ ꯂꯥꯅꯤꯡꯊꯧꯒꯤ ꯁꯩꯍꯧꯔꯤ ꯃꯁꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯊꯪꯅꯅ ꯂꯩ ꯍꯥꯏꯗꯅ ꯊꯥꯡꯆꯤꯡ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯊꯣꯟꯕ ꯃꯃꯤꯡꯅꯤꯀꯣ ꯊꯥꯡꯆꯤꯡ ꯍꯥꯏꯔꯤꯁꯦ ꯊꯥꯡꯆꯤꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯣꯂꯣꯏꯃꯤꯡꯂꯦꯟ ꯑꯁꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯃꯥꯂꯦꯝ ꯇꯦꯡ ꯄꯥꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯀꯣꯔꯧ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯂꯦꯝ ꯂꯩꯈꯣꯡ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯎ ꯑꯁꯤꯕꯨ ꯀꯧꯅ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯊꯣꯟꯕ ꯃꯤꯡꯂꯦꯟꯅꯤ ꯊꯥꯡꯆꯤꯡ ꯍꯥꯏꯔꯤꯕ ꯃꯤꯡꯂꯦꯟ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯅꯃꯨꯄꯣꯡ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯊꯣꯟꯕ ꯃꯃꯤꯡ ꯅꯠꯇꯦ ꯃꯁꯤ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯊꯣꯟꯕ ꯑꯗꯨꯒꯨꯝꯕ ꯊꯥꯡꯆꯤꯡ ꯍꯥꯏꯔꯤꯕ ꯀꯣꯂꯣꯏꯃꯤꯡꯂꯦꯟꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯌꯥꯏ ꯆꯨꯛꯇꯣꯡꯄꯥꯟ ꯈꯣꯏꯗꯧ ꯀꯪꯂꯥ ꯌꯨꯝꯐꯝꯒꯤ ꯃꯄꯨ ꯂꯥꯅꯤꯡꯊꯧꯕꯨ ꯈꯣꯏꯌꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯩꯊꯥꯅꯩ ꯃꯁꯤ ꯃꯍꯥꯛꯁꯤ ꯈꯣꯏꯌꯨꯝ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯅ ꯁꯤꯗ ꯀꯨꯂꯨ ꯁꯤꯗꯕꯅ ꯈꯨꯟꯊꯣꯔꯛꯄ ꯂꯩꯅꯨꯡ ꯊꯣꯡꯂꯣꯟ ꯇꯔꯦꯠ ꯀꯦ ꯂꯥꯎꯅ ꯊꯣꯡꯍꯥꯡꯉꯦ ꯍꯥꯏꯕꯒꯤ ꯀꯦ ꯀꯧꯅꯕꯅꯤ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯀꯦ ꯈꯨꯟꯊꯣꯛꯄ ꯍꯥꯏꯗꯅ ꯃꯁꯤ ꯊꯥꯡꯆꯤꯡ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯃꯁꯤ ꯃꯣꯏꯔꯥꯡꯒꯤ ꯃꯁꯤꯁꯤꯗ ꯀꯦꯗ ꯈꯨꯟꯊꯣꯔꯛꯄ ꯃꯁꯤ ꯑꯅꯦꯝꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯑꯃꯨꯛ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥ ꯄꯨꯔꯨꯝꯕ ꯍꯥꯏꯗꯅ ꯃꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯅ ꯁꯤꯗ ꯁꯛꯎꯗꯕ ꯃꯄꯨ ꯅꯤꯡꯊꯧꯒꯤ ꯊꯪꯅꯕ ꯃꯄꯨ ꯅꯤꯡꯊꯧ ꯊꯪꯕꯁꯨꯡ ꯊꯥꯡꯆꯤꯡ ꯁꯩꯁꯛꯅꯤ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯅꯣꯡꯅꯤꯡꯊꯧꯒꯤ ꯑꯔꯦꯡꯕ ꯃꯁꯤꯗ ꯐꯨꯀꯠ ꯆꯤꯡꯈꯠ ꯊꯥꯡꯀꯠꯂꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ ꯑꯗꯨꯅ ꯂꯥꯏꯁꯛ ꯂꯥꯏꯃꯤꯡ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯊꯋꯥꯏ ꯄꯥꯟꯕꯕꯨ ꯑꯅꯦꯝ ꯑꯋꯥꯡ ꯅꯥꯏꯗꯨꯅ ꯂꯤꯊ ꯆꯥꯅ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯤꯕ ꯀꯣꯂꯣꯏꯃꯤꯡꯂꯦꯟꯕꯨ ꯊꯥꯡꯆꯤꯡ ꯍꯥꯏꯅ ꯁꯩꯊꯥꯅꯔꯤ ꯃꯁꯤꯅꯤꯀꯣ ꯃꯁꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯃꯤꯡꯁꯤ ꯂꯤꯆꯥ ꯂꯤꯄꯨꯅꯤ ꯂꯩꯔꯤꯁꯤ ꯃꯁꯤꯁꯤꯗ ꯑꯗꯨꯅ ꯅꯨꯡꯉꯝꯁꯨꯡ ꯄꯥꯟ ꯃꯤꯔꯝ ꯂꯥꯏꯔꯦꯟ ꯇꯤꯜꯂꯝꯃꯦꯟ ꯑꯍꯨꯝ ꯊꯣꯛ ꯈꯥꯏꯗꯣꯛꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯊꯛ ꯂꯩꯈꯥꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯂꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯔꯦꯜ ꯂꯥꯅꯤꯡꯊꯧ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯤ ꯃꯥꯅ ꯐꯝꯃꯤꯕ ꯐꯝꯕꯥꯜꯁꯤ ꯀꯥꯎꯂꯦꯟ ꯆꯤꯌꯥꯔꯤꯕ ꯊꯥꯡꯆꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯑꯁꯤꯅ ꯐꯝꯃꯤꯕꯒꯤ ꯃꯥꯏ ꯐꯝꯕꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯣꯜ ꯑꯍꯨꯝꯗ ꯐꯝꯃꯒ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯀꯥꯎꯂꯦꯟ ꯆꯤ ꯀꯧꯔꯕ ꯃꯇꯤ ꯃꯥꯏ ꯂꯩꯔꯕ ꯂꯥꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯀꯨꯂꯨ ꯁꯤꯗꯕꯒ ꯊꯪꯅꯅ ꯂꯩ ꯍꯥꯏꯗꯅ ꯊꯥꯡꯆꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯏꯃꯤꯡꯂꯣꯟ ꯇꯝꯂꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯋꯥꯡꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯅꯍꯥ ꯅꯣꯡ ꯂꯩꯁꯦꯝ ꯅꯣꯡꯁꯦꯝꯕꯒꯤ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯁꯦꯝꯈ꯭ꯔꯕ ꯊꯥꯡꯆꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯅꯤ ꯃꯁꯤ ꯑꯁꯤꯗ ꯑꯩ ꯃꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯤ ꯊꯥꯡꯖꯅꯤ ꯊꯥꯅ ꯌꯥꯡꯈꯩ ꯊꯥꯅꯤ ꯂꯥꯏꯅ ꯈ꯭ꯔꯤꯡ ꯀꯧꯏ ꯎꯏꯀ꯭ꯔꯥꯡ ꯆꯤꯡ ꯊꯥꯡꯁꯔꯪ ꯊꯥꯡꯆꯤꯡ ꯀꯦꯒꯦ ꯂꯥꯡꯄꯨꯝ ꯑꯂꯤꯄ ꯃꯣꯏꯔꯥꯡ ꯂꯥꯡꯄꯨꯝ ꯑꯉꯟꯕ ꯆꯥꯖꯤ ꯍꯛꯄ ꯈꯣꯡꯁꯤ ꯌꯥꯟꯕ ꯑꯋꯥꯡꯂꯝꯒꯤ ꯀꯤꯀ꯭ꯔꯨꯒꯨꯝꯅ ꯊꯥꯡꯌꯣꯜꯂꯛꯄ ꯍꯩꯀ꯭ꯔꯨꯒꯨꯝꯅ ꯄꯣꯔꯤꯜꯂꯛꯄ ꯏꯁꯪꯒꯨꯝꯅ ꯈꯨꯔꯤꯜꯂꯛꯄ ꯅꯨꯄꯤꯂꯦꯟ ꯁꯤꯇꯄ ꯈꯨꯊꯥꯅꯄ ꯅꯤꯡꯅꯥꯡ ꯅꯥꯗꯕ ꯈꯨꯔꯤꯟ ꯅꯄ ꯄꯥꯃꯦꯟ ꯎꯊꯨꯝ ꯂꯝꯉꯥꯟꯄ ꯂꯥꯔꯤꯡꯊꯧꯒꯤ ꯂꯥꯏꯔꯦꯞꯄꯤ ꯀꯣꯏꯔ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯄꯥꯃꯦꯟ ꯎꯊꯝꯃꯥꯅ ꯅꯉꯥꯅꯄꯤ ꯂꯥꯏꯔꯦꯞꯄꯤꯅ ꯂꯥꯔꯤꯡꯊꯧꯒꯤ ꯁꯃꯨ ꯑꯣꯏꯔꯝ ꯊꯧꯅ ꯊꯧꯀꯟꯕꯤ ꯊꯥꯡꯒꯤ ꯉꯥꯉꯣꯏ ꯍꯥꯔꯝ ꯄꯥꯡꯕꯗ ꯄꯣꯏꯔꯩ ꯈꯨꯟꯊꯣꯛꯄ ꯉꯥꯉꯝ ꯈꯨꯟꯇꯥꯔꯛꯄ ꯀꯦꯒꯦ ꯂꯥꯡꯄꯨꯝ ꯑꯔꯤꯕ ꯃꯣꯏꯔꯥꯡ ꯀꯥꯁꯥꯂꯟ ꯑꯊꯣꯏꯕ ꯊꯥꯡꯆꯤꯡ ꯀꯣꯂꯨ ꯅꯤꯡꯊꯧꯕ ꯀꯣꯏꯔꯦꯟ ꯍꯛꯄ ꯀꯣꯏꯔꯦꯟ ꯁꯥꯡꯄ ꯀꯣꯂꯨ ꯑꯍꯨꯝꯅ ꯇꯤꯟꯄꯗ ꯋꯥꯇꯦꯝꯕ ꯂꯥꯔꯤꯡꯊꯧ ꯇꯣ ꯁꯤꯅꯤꯀꯣ꯫     ꯂꯥꯏꯔꯣꯟꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯦꯛ ꯑꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫
Kigelang pumariba moirang kasalen athwaiba thangching kulu ningthauba sinigo magi minen adana sajida masi akogi hujik matamgi oiba nanong hai chaki matamdagi singu lai phawnu bawda magi asigum laba koloi minen je hongdo ongchin yadaba numai ching tho kaba lewa ko sibja kasa sagon irai thang jari basi masigi ni terini jinataba atopor mi terini ama laitiya sumaina hongbu yadabagum hariba thangching hariba akogi koloi minen ji hongbu yabanati masi akogi samjan chajan ba kosan ba yabanati masini ko ana seide kam kuini ki habasi masi malem tabung pan ba sida thawai pan ba haiba thawai pan je masi leitringi gi matamda masi singo sibuna tolamba adum ba milen sida malem da thawai pan ba haiba porsak singji asigum laba amata leitringi gi matamda leishem nongsim gi matamda haichak han gi matamda singo siwa laling thong sana mai sina thon ba adum laba kolei milen niko masini ana seida lam tu gi maming thon gi matang ja ina asumna matang matang yaina maka star puan hukchar kani masim yamna asigum laba akoi gi yamna aruba akoi gi lam tu gi lamit tumit ki maming thon gi matang asi aina maka star puina matang matang haide jarkini matang matang miyamna ngai bi gani yai pare